Ahmedabad plane crash da laikidaba punna mising chaniga humphutara mapan sujinkre. Ahmedabad taki London tamna paigadaba Air India ki plane crash tawkhibagi thawdok aduda laikidaba mi masing chaniga humphutara mapan sujinkre. Laikidaba sing asigi manungda chaniga nifumathoina plane aduda tongkiba passenger amadi crew member sing amadi pilot singni aduga plane aduna tasinduna kaikiba mafam BJ Medical College ki doctor amadi medical student amadi doctor ki imung manungi Meeoi sing amadi worker sing oigani hairi crash tawkraba plane aduda crew member oina mathau tawkhibi Thawaldagi Nganthoigi Sharma Kongbrailatpam amadi Kangpokpidagi Singsom Lungnung Them Kobi Manipuri ani yauri cabin crew member taragani thoi amadi passenger chaniga kuntra punna Meeoi chaniga nifuni thoi tongkhiba plane aduda Biswas Ramesh Koba British Indian patient ama khaktamak emergency exit tagi chongthahobadagi hingaukhibani Indian Medical Association Gujarat chapter gi president Mahel Sahana thawdo aduda BJ Medical College ki medical meheroi mari amadi doctor amagi nupi laikhidre haina confirm tawkhre thawdo thokpham manak nakpa mafamdagi fangkhiba hakchang nipan gi masak maming khangdokpa ngamkhibaga loinana imung manungda sinakre hairi haujik DNA test tawnabagi damak mari leinabada sinakre hairi Thasigi tareta London की गेयरविक एयरपोर्ट तमना गुजरात के अहमदाबाद की सरदार वल्लभभाई पटेल इंटरनेशनल एयरपोर्ट की पैसेंजर चनिगा कुंथ्रागा निथोई पुदुना पाइखतखिबदा ngairingayda manak nangna leiba BJ Medical College के hostel da thomjinduna kaibadagi Ramesh Biswas Kumar kauba passenger amakhak natana atai loinamakki punsi mangankhibada natana paisilakhtuna kaikhiba tanjada chak chaduna leikhiba medical college ki meheroi khara sokhibagi manungdagi kanba ngamdana leikhidaba yaurakpana hojik fawbada thawdo asida leikhidaba punma Meeoi singi masing chaniga humphudara sure hairi amaramda thawdo asi matau karamna thokhibano haibagi chapchaba maram khangdokna bathijiliba high level committee na makhoi report tha ahumgi manungda pikhatlakлагani hairi iramasigi matangda union Civil Aviation Minister Ramohan Naidu na ngasi lauthokibada thawdo asigi matangda thijinaba union lenga ki maikaidagi high level committee ama semlei committee asina tha ahumgi manungda thawdo asigi mari leinaba amasung marik chumba report sing pikhatlakлагani haiki loinana aircraft accident investigation bureau AIB na thawdok thokfamdagi fangkiba black box adubo hangdoktuna decoding tawduna yenglaba matungda thawdo asigi chapchaba maram khangbadasu achabu mateng oiragani hairi amaramda laibak thiba thawdo asida leikidrabi manipurdagi crew member ani Kongbrailatpam Nganthoigi Thawai awang leikai amasung lamlun them singsan kangpokpi gi khongul lirunabagi damak Ahmedabad tha thungkiba Meeoi singi manungda yaukhiba Nganthoigi pokminaba mache Gitanjali na ngasi thawdok thokfamda chatuna aeroplane kaifamda leisu katkre amasung manaw nupi ki Thawai mi kaukalakre haina Nganthoigi apokpa Nandesh Kumar gi mayamba sanatomana pauche sida phongdorakli Mang hai ngarang Gitanjali amasung ma kaloinina Meeoi amana Ahmedabad ta thungbaga panthadana thawdo sida leikidraba Meeoi singi masak khangdokpada mateng pangnabagi damak DNA test tawnaba Gitanjali dagi sample laukrabani sample lawba matamda warabasu wana pung humphudaraga nithoigi matam fawbadangdi ngairo hairiba matam asigi manungda Nganthoigi masak khangdoktuna mahaki hakchang khusinagani haibigi thajaba piraki hairi maram asina hayeng fawbagi manungdadi Nganthoigi hakchang phanglaba yabagi thajaba leire hairi loinana maitai brahman singi oina leikhidaba Meeoi singi mafamda leihun tambagi thawram numit marini natraga mangani surakpa matamda pangthoknaraklabasu Nganthoigidi mahaki hakchang yum yaurak tuna aroiba mathau mangam pangthokpa numitagi lauraga lehangi thawram pangthoknaba lepnari hairaki Nganthoigi damak khongol leiba laknakibagumna kangpokpidagi lamlun them singsan gi suma ki maupa nupa ama yauna Meeoi sing Ahmedabad ta thunglare Nganthoigi damak chatkiba singa singsan gi damak lakpa singa building amagi mathak makhagi ka singda punna leiminari haina su phongdoraki amaramda thawdo asigi pau tabaga khangabo assembly constituency gi MLA Surya Kumar Orkramna numit tumaktada Nganthoigi yumda chatuna mahaki imung manungna mayoknariba awaba singda saruk yakraba matungda ngarang hanagi chief minister Okram Ibobi amasung mahaki loina BX MLA O Landoni su chatuna saruk yaki aduga ngasi MP Angomcha Bimola koijamna mahaki loina bi akoijam ongbi Olivia ga punna chatuna imung manungi awabada saruk yaki MP na Nganthoigi yumda lakpada mahaki apokpa Nandesh Kumar apokpi mala amasung mabongna chingba imungi Meeoi singa hakthengnana unadna awaba phongdoki amasung pukning wakal fathanaba apil tawki Nganthoigi apokpagi maikaidagi mahaki machanupigi hakchang athuba matamda phangbada mateng pangbiu haina su MP da haijikhi Panba yabadi kudongthiba thawdok mayoknakraba aircraft aduda tongkiba passenger amasung crew member singi manungdagi Meeoi amakhaktamak hingauraga ataina leikhidabagi mathakta thawdok thokfamda sokhiba BJ Medical College ki meheroi singi maraktagisu kanba ngamdana leikhidaba yaure hiramasigi matangda college asigi Junior Doctors Association gi
President Dr. Dawal Gametina Pamising the Hojik Fau the plane Kaiki from the Gipurak Chang Janiga Humdra Suri Hana Fondo Cray. Piglaba Manipur no October 15, 1949 digi leba asigi saruk ama oirakpadagi ngasi fawbada ahanba thawdo oina state asigi apunba district taraga taruki manungdagi Tampaki district sing oireba Imphal East, Imphal West, Thawbal, Bishnupur amasung Kakching district ki tongan mafam singdagi numit nini gi lonaba ahingda afaba makalgi nongmai chahunga kungani nongmai sing asigi yamlaba maru sing amasung bomb na chingba recover tawre haina Manipur Police Headquarter dagi thadorok pacherol amana fongdorak lei. State asina laiba asigi saruk ama oikiba yamna ngallingai chahi kharagi matungdagi India lenga ki mayokta khulai paibagi lalawlup sing leirakhrabasu hojik fawda asuk yamna numit anigi lonaba ahingda khusukulai sing recover tawbagi thawdo amukta thokhidri adubu Manipur gi Puwari da sanagi mukna ihawragadaba thawdo asi tha asigi taraga humdoi amasung ngarangi lonaba ahingda thokhibani haina police ki cherol asina fongdorakli. Cherol asina hairiba numit asigi lonaba ahingda Tampaki district singi tongan ba mafam singda yamlaba kusukulai sing leiri haibagi akaknaba paw fangbadagi panthadana Tampaki district manga gi tongan ba mafam singda Police Central Armed Police Force Army amadi Assam Rifles na kusamna duna tihumbagi tabak chathaki hairi. Such operation sing asida recover taraklaba kusukulai sing na self-loading rifle 151, inchas rifle 65, rifle 73, carbine mga MP mga ganani, LMG taraganitoy AK Suriski rifle taruk, amok rifle ani, mortar ama, pistol taruk, barrel ani, AR-15 ama, flare gun ani ni hairi aduga nongmai sing asigi magazine chamanga ga marfu taramatoy, SLR gi maru lising ahum ga chamanga ga kuntra ga mari, inchas rifle gi maru lising ani ga chamaga marfuga taruk, .303 rifle gi maru lising ani ga chani ga yangkai ga nitoy, AK rifle gi maru chani ga kuntra ga mari, amok rifle gi maru chamri ga taret, .9 mm gi maru kun, grenade tara lethot ahum detonator taret amasung para ahum ni hari. Cherol asina makata na hai intelligence ta yumfam oidina chathakiba operation asi police amadi security forcing ing tapa hanjilaknaba amasung miyamgi lanthum amasung punsi senabagi damak paikhalakliba thabak singi marakta achoba maipakpa amani hari. Police ki maikaidagi Manipurda ing tapa puraknaba honari hairaduna miyamnasu police amasung security forcing da mateng pangbiyu amasung law na yadaba khusukulai singi mari lainaba ipaw sing natraga thoaningdaba thaudok sing thorakpa yabagi report khwaidagi manaknakpa police station natraga central control room da pibiu hairi. Police ki senior official sing na security gi stakeholder pumna maka khusamna duna asigumba operation sing makata na chathakigani amasung mausagi pibam hanjil handuna miyangi punsi amasung lanthum ngakna thabak sing lokhatkigani haina su fongdorakli. Panba yabadi chaliba chahi sigi January gi ahanba chayolda Ajoy Kumar Balana Manipur gi governor oina wasak lawduna fam asi purakpa haurakibadagi tengkhang anirakta illegal oiba khusukulai sing surrender tawraknaba appeal tawkhibani. Governor na tawkhiba appeal adugi matung ina ahanba battalion Manipur Rifles ki campus ta yamlaba khusukulai sing thingalakpa laikhrabani aduga tongan ba police station sing dasu khusukulai sing pikhanarkiba laiki adu moinamak tha asigi taraga humdoi amasung taraga mari gi lonaba ahingda phangba akangnaba pawda yumfam oiduna Tampaki district manga da combined force na chathakiba such operation da asuk yamlaba khusukulai sing recover tawba ngamle hairakliba sinadi governor na thengkhang anirakta tawkiba appeal adugi matung ina illegal oiba khusukulai sing pikhatpada wathauba oigadra haiba wahang hangnarakli. Ngarang Israel na Operation Rising Lion gi makhada Iran gi nuclear thambam oiriba Nadasta masing thingamdraba misal sing kapsinduna landa chathaduna lanmigi maroiba luchingba sing yauna nuclear scientist amadi expert mapan hatkraba matungda Iran gi makaidagi lanman khumba oina Operation Save Air Punishment gi makhada Israel gi ngarang ahing nungyaida masing thingamdraba misal amasung drone sing sizinaduna landabada Meeoi ahum hatkre hairi. Iran gi landa aduda Israel pumbada siren khongduna chekshin tharang lawnaba khangankhibaga loinana leiba adugi konung Tel Aviv amasung Jerusalem da pokhaibagi makolna thak ni hankraba mafam aduda leiba masing yamlaba Israel gi micham sing safagadaba mafam da leinaba Israel force na yathang pikre. Iran na chathakiba landa aduda Meeoi kyasu chawna sopan nangki landa adu red line gi pankhai lale haina Israel gi defense minister Israel Katz na fongdokhibaga loinana mi kungna taba mafam singde Iran na landa rakhi haina su fongdokhi. Iran gi landa aduda Israel gi konung Tel Aviv da leiba military complex mayada masing thingamdraba misal sing kapsilakibaga loinana Israel gi ngaksel gi potlam sing thamliba amadi samgat sagaliba mafam sing da target tawduna landarakhi hairi. Iran gi laman khumbaga loinana ngarang athengbada landarakiba adu Israel gi
Iron Dome na ngakthokpa ngamkhidabaga loinana Tel Avivki Kiryat compound da laiba lanmigi mafam kayadasu target tawraki hairi. Israel Defense Force ki yumni haina launariba Iron Dome tamna Iran chatharakiba landasi Israel gi ngaksel gi lamda chawna singnaba ama oire. Iran ngarang ahingda Tel Aviv da laiba miyamgi yumsing amasung military gi mafamsingda ballistic missile chamayang khairomna akanba mongda landa chatharaki. Iran ki Supreme Leader Ayatollah Ali Khamenei na Israel na lan hana horakpani hana lauthokkibaga loinana Iran ki paukhumda Israel bu hen awaba nanghangani haina sufongdokkibaga loinana Israel ki mafamsing hauji khudongthiba nanglagani haiki. Jerusalemda Meeoi ahum sikiba amasung Meeoi mayam ama sokkiba matung misalsing kapatoknaba Iranda warning tawraduna ngasi thangja numita Israel na maigi laman maina singani Iran mai chaklagani haikre. Army ki Chief of Staff ka loinana assessment mifam amagi matung Israel ki Defense Minister Katznana Israel ki citizen sing mang tahan bagidamak Iran na choba mamal ama piba tabani haiki. Karigumba Khamenei Iran ki Supreme Leader na Israeli home front misal sing makata na kaplaklabadi Iran mai chakani haina Katznana haiki. Athubada khut hanba amada Iran na Israel da ballistic missile sing amasung armed drone singgi attack sing chathaki numidangi Atiyada pokaibigi maingal na pungan nganbaga loinana Tel Aviv amasung Jerusalemgi mafam pumnamakta siren sing khongki building sing nikhi miyamna pung kayamarum lotki makhata na attack sing chathanaba laiba animangna ingit pikre maduna maram oiduna region aduda mapung phaba lana mathokpa yabagi mipaina kre thuna wangkhalaliba ungkhatnabasing ase international gi appeal sing na hantahanba ngamdre. Awang nongpoki lamdam singda sabagi chang hengalakli report. Indian Meteorological Department ki report matung ina Bharat ki awang nongpoki saruk singda sabagi chang khangen hengalakpadagi miyamna awaba mayoknari. Manipur da su haukiba numit kharani asida sabagi chang wangkhalakli. Imphal sahar yauna tampaki mafam kaya amadi chingi mafam kaya da su sabagi chang hengalakpadagi miyamna yamna chana awaba mayoknari hairi. Report asina hai Senapati District sabagi chang asi Celsius degree 28 dagi 31 oiki sabagi chang hengalakpana Senapati District ki labuk amadi atay mafam kayada thabak suriba sinmi singda yamna chawna awaba mayoknari. Loinana handak thokiba ising chaw asina Senapati District asigi labuk kayada thaba mahi marong sing chawna amanga tathohan ki hairi. State asigi Directorate of Environment and Climate Change ki fangba report ki matung inadi ngarang fawda none Jilana Manipur gi mafamda khwaidagi saba mafam oiki. District asida Celsius degree 39 sabagi chang hengalakpadagi Meeoi taruk sire. Bisnupur da ngarang Celsius degree 39 yoki. India da sabagi chang ka hena wangkhalakpaka loinana Assam gi tongan mafamda Meeoi taruk ka hena sabadagi sikre. Manipur gi oina Bisnupur District da ngarang sabagi chang Celsius degree 39 yoki haina report amana phongdokli. Guwahati da sabagi chang ka hena wangkhalakpaka loinana heat stroke tawbadagi Meeoi ani segi city asida Celsius degree 50 yona sabadagi miyamna khudongchadaba kaya mayoknaki. State asigi atopa mafamda su sabagi chang hengalakpadagi Meeoi mari sikhibaga loinana hauzik fawbada state asida sikhiba Meeoi puna taruk sure. Dribunagar gi oina Celsius degree 38.5 yona saki. Meteorological Department ki matung inalakadariba numinini asida Manipur yauna awang nongpoki mafam pumnamakta ka hena sabadagi khudongchadaba kaya mayoknargani hairi. Manipur gi oina sunungsagi maisa miyamna khangnari Bisnupur District ta amukta oikhidriba mawongda ngarang sabagi chang Celsius degree 39.2 yauki. Imphal East ki oina degree Celsius 36 yauki. Ngasigi oina nong khara mangjaragasu sabagi chang ka hena hanthadri miyamna saba khangnanaba yumdagi mapan thoknadaba yawi. India gi oina sungasi laiba asigi konung Delhi da Celsius degree 51.4 yona sakre. Uttar Pradesh amasung Haryana dagi mafam khara da su degree Celsius 45 ki mathakta saduna laiba asi climate change ki chaitheng phanglaba laiba singi manungda chali.